ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ. ꯎꯔꯤꯔꯩꯒꯤ ꯁꯦꯟ ꯈꯔ ꯉꯥꯟꯕꯅ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯎꯔꯤꯔꯩꯅ ꯃꯥꯏꯕꯤꯗ ꯌꯦꯡꯍꯜꯂꯒ ꯉꯥꯟꯕꯗꯒꯤ ꯁꯦꯟ ꯑꯃꯨꯛ ꯂꯧꯕ ꯑꯃꯗꯤ ꯉꯥꯟꯕꯅ ꯎꯔꯤꯔꯩꯗ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ. ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯁꯨꯝꯅ ꯉꯥꯟꯕꯗꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯈꯤꯕꯒ ꯃꯍꯥꯛ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯂꯩꯇꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯆꯠꯂꯝꯃꯤ. ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯑꯃꯗ ꯑꯁꯤꯕꯗꯨ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ. ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯇꯨꯝꯂꯤꯉꯩꯗ ꯀꯥꯟꯕꯗꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕꯗꯨ ꯐꯤꯉꯧꯅ ꯀꯨꯞꯂꯒ ꯂꯩꯔꯤꯕ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯁꯤꯔꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯤ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯔꯦ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯥꯊꯦꯛꯂꯕ ꯅꯨꯄꯥ ꯑꯃ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯁꯤꯔꯝꯂꯤꯕ ꯑꯗꯣ ꯉꯥꯟꯕꯒꯤ ꯃꯁꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯈꯤ. ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯃꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤ. ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯃꯥꯡꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯅ ꯈꯪꯍꯧꯗꯅ ꯆꯣꯡꯁꯤꯜꯂꯛꯈꯤ. ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯉꯥꯟꯕꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯦ. ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯂꯦ. ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯈꯜꯂꯤ, ꯀꯔꯤꯃꯛꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯏꯁ! ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯑꯃꯨꯛ ꯇꯨꯝꯊꯈꯤ. ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ. ꯉꯥꯟꯕꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯑꯁꯨꯝꯅ ꯉꯥꯟꯕꯗꯨ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯣꯇꯦꯜ ꯐꯝꯂꯤꯕꯤ ꯎꯔꯤꯔꯩꯒꯤ ꯍꯣꯇꯦꯜꯗ ꯌꯨ ꯐꯪꯏ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ. ꯃꯗꯨꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯊꯥꯖꯈꯤꯗꯦ. ꯃꯁꯤꯗꯒꯤ ꯉꯥꯟꯕꯅ ꯁꯦꯀ꯭ꯔꯦꯇꯔꯤꯗ, ꯏꯌꯥꯝꯕ, ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ. ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯌꯨ ꯍꯦꯛ ꯍꯦꯛ ꯄꯨꯁꯤꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ. ꯑꯗꯨꯒ ꯃꯤ ꯀꯌꯥꯁꯨꯅꯦ ꯃꯥꯒꯤ ꯍꯣꯇꯦꯜꯗꯒꯤ ꯌꯨ ꯊꯛꯈ꯭ꯔꯕꯅꯤ. ꯐꯔꯦ ꯐꯔꯦ. ꯅꯪꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯅꯪꯅꯅꯦ ꯎꯔꯤꯔꯩꯒꯤ ꯍꯣꯇꯦꯜꯗ ꯌꯨ ꯄꯨꯁꯤꯟꯈꯤꯕ ꯍꯦꯛ ꯎꯕꯒꯅꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯑꯣ. ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ? ꯍꯣꯏ ꯏꯌꯥꯝꯕ, ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ. ꯑꯁꯨꯝꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯉꯥꯟꯕꯅ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯅꯝꯕꯔ ꯑꯗꯣ ꯂꯧꯔꯒ ꯃꯍꯥꯛ ꯍꯜꯂꯛꯂꯤ. ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯌꯨ ꯂꯧꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤ. ꯑꯗꯨꯒ ꯌꯨ ꯃꯌꯥꯝ ꯑꯃ ꯂꯧꯔꯛꯈꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯎꯔꯤꯔꯩꯒꯤ ꯍꯣꯇꯦꯜꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯤꯡꯗ ꯂꯩꯁꯤꯜꯂꯒ ꯎꯔꯤꯔꯩꯅ ꯍꯣꯇꯦꯜ ꯊꯥꯗꯣꯛꯂꯝꯕ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯤ. ꯃꯁꯤꯗꯒꯤ ꯎꯔꯤꯔꯩꯗꯨ ꯍꯣꯇꯦꯜꯒꯤ ꯃꯤ ꯑꯃꯅ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯁꯦꯟ ꯄꯤꯔꯛꯄꯗ ꯍꯟꯅꯤꯡꯉꯥꯏ ꯑꯆꯣꯏꯕ ꯂꯩꯇꯕꯗꯒꯤ ꯗꯨꯀꯥꯟꯗ ꯑꯆꯣꯏꯕ ꯀꯥꯏꯕ ꯆꯠꯈꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯉꯥꯟꯕꯗꯣ ꯍꯣꯇꯦꯜꯒꯤ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ. ꯑꯗꯨꯒ ꯎꯔꯤꯔꯩꯒꯤ ꯀꯨꯂꯤꯛ ꯍꯦꯛ ꯍꯦꯛ ꯐꯦꯡꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯏꯁꯤꯡ ꯍꯥꯞꯂꯤꯕ ꯑꯆꯧꯕ ꯕ꯭ꯔꯥꯏꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯟꯕꯅ ꯄꯨꯔꯛꯄ ꯌꯥꯝꯂꯕ ꯌꯨꯁꯤꯡ ꯑꯗꯣ ꯊꯝꯂꯝꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯦ. ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯠꯈꯤꯕꯗꯣ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯂꯤꯕ ꯎꯔꯤꯔꯩꯅ ꯎꯍꯧꯈꯤ. ꯃꯗꯨꯗ ꯎꯔꯤꯔꯩꯅ, ꯉꯥꯟꯕꯅꯤꯅꯦ, ꯃꯅꯤꯡꯗ ꯀꯔꯤ ꯍꯨꯔꯥꯜꯂꯤꯖꯥꯠꯅꯣ? ꯑꯩ ꯂꯥꯛꯄꯁꯤꯗ ꯍꯨꯔꯥꯟꯕ ꯅꯪꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦꯅꯦ. ꯑꯁꯨꯝꯅ ꯈꯜꯂꯒ ꯎꯔꯤꯔꯩꯗꯣ ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯣ ꯇꯧꯈꯤ. ꯁꯣꯝꯗꯅ ꯉꯥꯟꯕꯅ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯐꯣꯟ ꯇꯧꯈꯤ. ꯏꯌꯥꯝꯕ, ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ. ꯍꯧꯖꯤꯛ ꯎꯔꯤꯔꯩꯗꯣ ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯌꯨ ꯄꯨꯁꯤꯟꯈ꯭ꯔꯦ. ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯔꯣ. ꯃꯁꯤ ꯐꯥꯍꯧꯔꯁꯤ ꯏꯌꯥꯝꯕ. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯂꯥꯛꯑꯒꯦꯀꯣ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ. ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯀ꯭ꯔꯦꯇꯔꯤꯗꯣ ꯂꯥꯛꯂꯤ. ꯑꯗꯨꯒ ꯉꯥꯟꯕꯒ ꯄꯨꯟꯅ ꯃꯈꯣꯏ ꯅꯨꯄꯥ 10ꯃꯨꯛ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯎꯔꯤꯔꯩꯗ, ꯏꯇꯩꯃꯒꯤ ꯍꯣꯇꯦꯜꯁꯤ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯌꯣꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯤ. ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯇꯩꯃꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯑꯣ. ꯑꯗꯨꯒꯅꯦ ꯉꯁꯤꯗꯒꯤ ꯍꯣꯇꯦꯜꯁꯦ ꯐꯝꯕ ꯌꯥꯔꯔꯣꯏ. ꯀꯩꯅꯣ ꯍꯥꯏꯗꯣꯏꯕꯣ? ꯑꯩꯗꯤ ꯍꯣꯇꯦꯜꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯐꯪꯗꯦ. ꯃꯤꯅ ꯂꯥꯟꯅ ꯄꯥꯎ ꯄꯤꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ.
ꯃꯁꯤ ꯍꯥꯏꯔꯒ ꯎꯔꯤꯔꯩ ꯉꯥꯟꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯉꯥꯟꯕꯅ ꯅꯨꯡꯉꯥꯏꯕ ꯅꯪ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯗ ꯏꯌꯥꯝꯕ ꯀꯥꯟꯅꯗꯦ ꯃꯥꯒꯤ ꯍꯣꯇꯦꯜꯁꯤ ꯊꯨꯒꯥꯏꯔꯒ ꯊꯤꯁꯤ ꯑꯗꯨꯇꯗ ꯐꯪꯒꯅꯤ ꯃꯗꯨꯗ ꯎꯔꯤꯔꯩꯅ ꯉꯥꯟꯕ ꯀꯔꯤꯒꯨꯝꯕ ꯐꯪꯗ꯭ꯔꯕꯗꯤ ꯅꯪ ꯍꯣꯇꯦꯜꯁꯤ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥ ꯇꯥꯟꯖꯥ ꯑꯗꯨꯗ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯤꯡꯕ ꯇꯥꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯃꯒꯅ ꯍꯣꯇꯦꯜꯁꯦ ꯐꯝꯗꯕ ꯇꯥꯕꯅꯤ ꯃꯗꯨꯗ ꯎꯔꯤꯔꯩꯅ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯃꯌꯥꯝꯅ ꯆꯤꯡꯅꯔꯕꯅꯤꯅ ꯊꯤꯕꯤꯔꯣ ꯑꯩ ꯀꯩꯁꯨ ꯌꯦꯠꯆꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯅ ꯎꯔꯤꯔꯩꯒꯤ ꯍꯣꯇꯦꯜ ꯑꯗꯣ ꯌꯨ ꯊꯤꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯉꯥꯟꯕꯅ ꯍꯣꯇꯦꯜ ꯃꯅꯤꯡꯗ ꯊꯝꯂꯝꯕ ꯌꯨ ꯑꯗꯣ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯊꯦꯡꯅꯔꯛꯂꯤ ꯃꯗꯨꯗ ꯎꯔꯤꯔꯩ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯁꯤꯗ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯌꯨ ꯌꯣꯟꯗꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯎꯔꯤꯔꯩꯅ ꯃꯥꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯊꯝꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯎꯔꯤꯔꯩꯕꯨ ꯌꯨ ꯌꯣꯟꯕꯤ ꯍꯥꯏꯗꯨꯅ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯐꯨꯕꯁꯨ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯔꯩꯅ ꯃꯌꯥꯝꯗ ꯃꯥꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠ ꯃꯌꯥꯝꯅ ꯃꯥꯒꯤ ꯍꯣꯇꯦꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯇꯧꯗꯨꯅ ꯍꯣꯇꯦꯜ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯁꯤꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯣꯇꯦꯜ ꯐꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯆꯩꯔꯝꯂꯒ ꯃꯌꯥꯝ ꯑꯗꯣ ꯆꯠꯅꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯎꯔꯤꯔꯩ ꯃꯍꯧꯁꯥꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯀꯥ ꯚꯔꯥꯗ ꯂꯩꯗꯨꯅ ꯃꯤꯒꯤ ꯆꯦꯛꯀꯣꯟ ꯑꯃꯗ ꯆꯦꯛ ꯁꯨꯕ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯈꯔꯒ ꯇꯠꯇꯅ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤ ꯃꯥꯒ ꯐꯥꯎꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯇꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯀꯥ ꯚꯔꯥꯗ ꯂꯩꯈꯤꯕꯅꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯎꯔꯤꯔꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯣ ꯊꯕꯛꯇꯣ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯗꯣꯏꯅꯣ ꯑꯩꯗꯤ ꯊꯋꯥꯏꯁꯦ ꯆꯥꯛꯄꯅ ꯌꯥꯗ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯊꯥ 5 ꯍꯧꯖꯤꯟꯈ꯭ꯔꯕꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯤꯡꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯆꯥꯛꯑꯦꯕ ꯑꯁꯨꯝꯅ ꯎꯔꯤꯔꯩꯅ ꯍꯥꯏꯕꯗ ꯑꯁꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯌꯦꯡꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯛꯁꯦ ꯍꯧꯔꯒꯗꯕꯅꯤ ꯅꯪ ꯋꯥꯔꯨꯔꯒꯅꯣ ꯑꯗꯣ ꯅꯪꯅ ꯊꯋꯥꯏ ꯂꯧꯅꯤꯡꯉꯤꯕꯁꯤ ꯃꯤꯁꯤꯡꯁꯦ ꯀꯌꯥꯅꯣ ꯃꯤꯁꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯤ ꯃꯗꯨꯗ ꯎꯔꯤꯔꯩꯅ ꯑꯗꯨꯕꯨꯗꯤ ꯃꯤ 3 ꯈꯛꯇꯅꯤ ꯃꯗꯨꯗ ꯑꯁꯣꯝꯗꯒꯤ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯣ ꯀꯔꯝꯕꯅꯣꯅꯦ ꯃꯗꯨꯗ ꯎꯔꯤꯔꯩꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯍꯥꯟꯕꯗ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯗꯒꯤ ꯑꯃ ꯌꯥꯎꯔꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯝꯐꯣꯏꯗꯨꯅ ꯐꯨꯈꯤꯕꯅꯤ ꯉꯍꯥꯟꯋꯥꯏꯗ ꯑꯩꯒꯤ ꯂꯧꯐꯝꯒꯤ ꯂꯧ ꯂꯤꯡꯕꯒꯤ ꯊꯧꯗꯣꯛꯇ ꯃꯥꯅ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟ ꯄꯥꯏꯁꯤꯟꯈ꯭ꯔꯒ ꯄꯥꯏꯁꯤꯟꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤꯕ ꯂꯩ ꯃꯗꯨꯒꯤ ꯃꯣꯂꯣꯝꯅ ꯑꯩꯕꯨ ꯃꯥꯅ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯈꯤꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯂꯥꯃꯤꯀꯥꯟꯇ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯌꯦꯟ ꯍꯨꯔꯥꯜꯂꯒ ꯆꯥꯕꯗꯒꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯂꯨꯕꯗꯒꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯊꯤꯅ ꯆꯩꯈꯤ ꯃꯗꯨꯒꯤ ꯃꯣꯂꯣꯝꯅ ꯑꯩꯒꯤ ꯍꯣꯇꯦꯜꯗꯣ ꯃꯥꯅ ꯑꯌꯥꯝꯕ ꯊꯨꯒꯥꯏꯈꯤ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯉꯥꯟꯕ ꯃꯥꯗꯤ ꯀꯣꯟꯅꯍꯥꯁꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯍꯟꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯉꯥꯏꯈꯣꯅꯦ ꯉꯥꯟꯕꯅ ꯀꯣꯟꯅ ꯍꯥꯠꯇꯣꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯐꯠꯇꯕ ꯃꯥꯗꯤ ꯍꯥꯟꯅ ꯍꯥꯠꯀꯗꯕꯅꯤꯅꯦ ꯃꯗꯨꯗ ꯎꯔꯤꯔꯩꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯀꯣꯟꯅ ꯍꯥꯠꯁꯤ ꯃꯔꯝꯗꯤ ꯑꯇꯩ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯕ ꯃꯌꯥꯝꯁꯤꯡꯅ ꯃꯊꯪ ꯁꯤꯕ ꯍꯧꯔꯛꯄꯗ ꯃꯥꯅ ꯀꯤꯕꯗꯣ ꯃꯗꯨ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯣꯟ ꯑꯗꯣ ꯊꯝꯅꯔꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯛꯂꯤ ꯎꯔꯤꯔꯩꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯥꯒ ꯍꯥꯟꯅ ꯂꯧꯔꯤꯡ ꯁꯦꯜꯒꯤ ꯈꯠꯅꯈꯤꯕ ꯇꯅꯨꯖꯥ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯥꯒꯤ ꯀꯥꯡꯈꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯣꯔꯣꯛ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯃꯗꯨꯗ ꯇꯅꯨꯖꯥꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯔꯣꯛ ꯈꯣꯠꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯇꯅꯨꯖꯥꯗꯣ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯣꯏꯕꯅ ꯃꯍꯥꯛ ꯐꯃꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯒ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯥꯡꯈꯗꯒꯤ ꯗꯪꯗꯪ ꯊꯤꯜꯂꯛꯏ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯇꯅꯨꯖꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥ ꯑꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯅꯔꯦꯁꯄꯨ ꯍꯧꯗꯣꯛꯂꯒ ꯀꯥꯡꯈꯗ ꯗꯨꯡ ꯊꯤꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯔꯦꯁꯅ ꯀꯅꯥ ꯂꯩꯕ ꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ
ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯅꯔꯦꯁꯅ ꯀꯔꯤꯝꯇ ꯂꯩꯍꯧꯗꯦꯗ ꯍꯥꯏꯅ ꯇꯅꯨꯖꯥꯗ ꯈꯨꯝꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯅꯨꯖꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯗꯨꯗ ꯇꯅꯨꯖꯥꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛꯇꯪ ꯊꯤꯟꯈꯤꯕꯗꯨꯅ ꯀꯅꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯅꯨꯖꯥ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜꯗ ꯃꯑꯣꯟ ꯑꯁꯨꯝ ꯈꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯐꯃꯨꯡꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯐꯃꯥꯡ ꯑꯣꯏꯔꯞꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯒꯝ ꯆꯠꯈꯤꯕꯗꯣ ꯇꯅꯨꯖꯥꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯅꯨꯖꯥꯅ ꯈꯜꯂꯤ, ꯑꯦ, ꯀꯅꯥꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅꯣꯅꯦ? ꯈꯔꯒ ꯀꯤꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯄꯨꯛꯆꯦꯞ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯗꯧꯅ ꯂꯦꯡ ꯆꯠꯂꯤ꯫ ꯃꯗꯨꯗ ꯇꯅꯨꯖꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯃꯥꯒꯤ ꯃꯕꯨꯛ ꯃꯄꯥ ꯂꯥꯟꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯂꯒ ꯆꯦꯟꯈꯤ꯫ ꯃꯗꯨꯗ ꯇꯅꯨꯖꯥꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯅꯔꯦꯁꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯅ ꯈꯪꯍꯧ ꯍꯧꯒꯠꯂꯛꯏ꯫ ꯃꯗꯨꯗ ꯇꯅꯨꯖꯥꯅ ꯃꯥꯒꯤ ꯃꯕꯨꯛ ꯃꯄꯥ ꯂꯥꯟꯗꯨꯅ ꯍꯧꯗꯣꯡ ꯑꯃ ꯆꯣꯡꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯅꯔꯦꯁꯅ, ꯑꯦ, ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯀꯥꯡꯈꯜꯁꯨ ꯊꯥꯔꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯑꯣꯏꯔꯣꯝꯗꯅꯤ ꯇꯨꯝꯂꯤꯁꯦ꯫ ꯅꯪꯒꯤ ꯑꯣꯏꯔꯣꯝꯗꯒꯤ ꯆꯣꯡꯂꯒ ꯆꯦꯟꯈꯤꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯆꯣꯡꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯃꯗꯨꯗ ꯇꯅꯨꯖꯥꯅ, ꯇꯥꯃꯣꯗꯤ ꯆꯣꯡꯈꯤꯗꯦ꯫ ꯑꯩ ꯆꯣꯡꯂꯒ ꯑꯩꯒ ꯇꯥꯃꯣꯒꯒꯤ ꯈꯨꯌꯥꯔꯣꯝꯗ ꯆꯦꯟꯈ꯭ꯔꯦ, ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯤꯕꯗꯨꯁꯨ ꯀꯥꯡꯈꯜ ꯑꯁꯤ ꯐꯥꯎꯗꯣꯛꯑꯒ ꯆꯦꯟꯈꯤꯕꯅꯤ꯫ ꯇꯅꯨꯖꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯔꯦꯁꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯅꯨꯖꯥꯗ ꯃꯪ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤ꯫ ꯑꯗꯨꯕꯨ ꯇꯅꯨꯖꯥꯗꯤ ꯀꯤꯈꯤꯕꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯅꯨꯖꯥ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯅꯨꯖꯥꯕꯨ ꯀꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯅꯨꯖꯥꯅ, ꯍꯩꯃꯥ, ꯅꯣꯡꯉꯥꯜꯂ ꯃꯥꯜꯂꯦꯅꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯅꯨꯖꯥꯅ, ꯀꯅꯥ ꯍꯪꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ, ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯇꯅꯨꯖꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯇꯅꯨꯖꯥꯅ ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯑꯁꯨꯝ ꯂꯥꯛꯂꯩ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯅꯨꯖꯥꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯂꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯅꯨꯖꯥꯗꯣ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯈꯤ꯫ ꯂꯩꯔꯝꯂꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯁꯤꯡꯗꯣ ꯃꯃꯤꯠꯁꯤꯡꯗꯨ ꯉꯛꯁꯪ ꯉꯥꯡꯉꯤ꯫ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯕ, ꯈꯣꯡꯃꯥꯡ ꯑꯅꯤꯃꯛ ꯃꯅꯪꯒꯜꯂꯣꯝꯗ ꯂꯩꯈꯠꯄ ꯑꯗꯨꯒꯨꯝꯂꯕ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯔꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯅꯨꯖꯥ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯝꯂꯕ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯗꯨꯅ ꯇꯅꯨꯖꯥꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯏ, ꯑꯗꯨꯒ ꯃꯁꯝ ꯐꯣꯏꯕ ꯑꯃꯗꯤ ꯇꯅꯨꯖꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯅꯪꯒꯟ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯈꯣꯠꯇ ꯈꯣꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯅꯨꯖꯥꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯤ꯫ ꯁꯣꯝꯗ ꯅꯔꯦꯁ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯇꯅꯨꯖꯥ ꯂꯩꯔꯝꯗꯦ꯫ ꯇꯅꯨꯖꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯑꯁꯨꯝ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯅꯨꯖꯥꯗꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯔꯦꯁ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯤ ꯑꯇꯩ ꯃꯊꯪ ꯇꯥꯅꯔꯛꯇꯨꯅ ꯌꯦꯡꯕ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ ꯇꯅꯨꯖꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯅꯔꯦꯁꯅ ꯃꯌꯥꯝꯗ ꯉꯔꯥꯡ ꯇꯅꯨꯖꯥꯅ ꯍꯥꯏꯔꯝꯕ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯇꯝꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯅ ꯁꯌꯦꯡꯗ ꯆꯣꯡꯈꯠꯂꯛꯄ, ꯃꯗꯨ ꯀꯟꯊꯣꯛꯎꯕꯗꯅ ꯀꯔꯤꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯕ, ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯍꯧꯗꯣꯡ ꯃꯌꯥꯝꯅ
khung khongduna satpaki khonjal taba asigumba akiba kaya torokhi maram asidagi lekai miyam mapan thokpa kinari maram aduna lekai adugi amaiba mohonda watanarami masidagi amaiba mohona lai kaya khairamki adubu ikan kanakhidi asomna numit marini haujin khraba matung uridai hoidagi yen huran duna sakhiba lamikanta magi mamanaba kharaga loinana thabak ama satlubadagi nungdang thengna halai asomna makoi halaklaga magi yumda hanjinnakhi lamikanta su magi thongalda changlai tanza aduda magi matung lomtagi haudong amara khonglai haudong khongbagi khonjal adu tabada lamikanta tungda satleithoi asomna mahanga leithok ubada haudong amubi ama mangonda munna yengduna kullaga leirami maduda lamikantana hai haudong he haiduna tali masidagi haudong ado asum pixel laga mangkhre maduda lamikantana masigi haudong si wera malini aikhoi lekai lai sarise ai ubada pictru pixel laga mangkhre ne asumna khallaga mahakna magi thongalomda mamai amur lesilapada sari pharaba achauba samumuk chauba haudong amubi ama kunduna leiramki madu ubada limikanta khangduna longna phamthei matam aduta haudong aduna nunthaраklaga limikanta bu umsinki masidagi limikanta koilau lauba kan nokpa horakli aduga amuksu kiduna koichen cheli asumna tawna mahak mathong maram khangdana koichen chenki somda yumgi miyoina mahakpu halaktre haiduna koithi thiba horai adubu adum phangkhidri masagi matung mathangi nonganbada lekai aduda leiriba ahal laman mayamado chawbal khoigi sumangda pulap phamduna watanai lekai adugi member bijoina amaiba mohonda oja thugliba thodoksi oja na su leitai neba ngamdrabarina kari kamdau siga haibadu aikhoi hauji atopa ma khanabana chungani mani ibungo member handaki thugliba thodogasi mamangda amukta aina thengadriba oibasida ai masigi maramda ai kaya khangdre aduna atopa akhanga hai amukta tanasi tanja aduda lekai adugya hanamana adudi amaiba kanabu kausige oja maibana khangba leirabadi haibiu tada bisempurda maiba amadi lei mahakse maitai maibadi natti Haryana pandit oina leirambani haujikna mahak bisempurda leire o adu oja maiba adugi yumdubu oja khangbibro hoi ai khangjei aiga punna satsi asumna leikai meyam adu bisempurda amaiba kauba satsi haradun leiringai nupa macha ani ahum parap chelai aduga mayamda leikai gi pukrida asiba ama tawkhat hore haina pau tamlaki paugu tabada mayamna kainone harisibo ayuk sidasu mi loba horabrane tawrisibu karinone nungdangdagi hendoktana ayuk nungthin phawba asumna taroklabadi leikai sida leiba ngamloidori hai asumna mayamdu ya langduna pukri romda prap chenaki matam aduta lamikanta do pukri da taduna siraga leiramki adubu thodok asi leikai asida tawriba phatraba lai asina tawhanba soidan oiramgani haiduna mayamna watanaki aduga amaromda mayamna urirene taholakpa oiramgadra hainasu singnaki nakan amadana urireibu leikha tanaba honakhiba nganba leiba yadri mahak tasengna sirani haiduna masa ado leifam chafam khangdri masigi matung leikai miyamdu bisempurgi maiba adugi manakta lakli aduga maiba aduda leikai aduda thukliba thodok singa to loina tamki masidagi maiba aduna ai yengkhige haina mayamda hairamlaga mahakna jaiga ama tawduna laigi woiba thauram ama pangthoklaga lekai aduda tawribado yengba horai asomna yenglakpada maiba aduna mayamda hairi mayam masigi matangda ai karimati yengba ngamlaroi nakhoina maran lejedraba kanasu lejedrabi nupi amata maran sijinduna nehelure maduna masu angam talaklibani tasembadi nakhoi lekai sei tumnaba hatpa yarabani adubu mana miyoi ahum khaktamak hatlaga mage thabak sei luchingadori nakhoi lekai siti
ꯑꯆꯨꯝ ꯑꯔꯥꯟ ꯋꯥꯌꯦꯟꯗꯕ ꯑꯃꯅꯕꯨ ꯍꯥꯏꯔꯕꯗꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯇꯨꯡ ꯏꯟꯕ ꯑꯄꯪꯕ ꯂꯩꯀꯥꯏꯅꯤꯗꯅ ꯍꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ ꯃꯈꯣꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯎꯔꯤꯔꯩꯗ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯦ ꯈꯪꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯑꯣꯖꯥ ꯁꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯖꯔꯒꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯂꯩꯇꯥꯏꯅꯕꯤꯌꯨꯕ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯍꯥꯏꯖꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯕꯤꯔꯤ ꯃꯁꯤꯗꯒꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟꯗ ꯉꯥꯟꯕꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯂꯒ ꯂꯩꯔꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯗꯣꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯀꯌꯥ ꯊꯣꯏꯅꯗꯤ ꯀꯤꯗꯤ ꯃꯁꯤꯗꯒꯤ ꯉꯥꯟꯕꯅ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯃꯥꯅ ꯇꯥꯔꯤꯕ ꯍꯧꯗꯣꯡꯒꯤ ꯃꯈꯣꯜ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯗꯣꯂꯥꯟ ꯃꯊꯛꯂꯣꯝꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯉꯥꯟꯕꯅ ꯍꯦꯔꯥ ꯑꯩ ꯎꯔꯒ ꯀꯔꯤꯒꯤ ꯀꯗꯥꯏꯗ ꯆꯦꯜꯂꯤꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯃꯊꯛꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥꯈꯠꯂꯛꯄꯗꯗꯤ ꯍꯧꯗꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯈꯤꯗ꯭ꯔꯦ ꯃꯗꯨꯗ ꯉꯥꯟꯕꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯍꯧꯗꯣꯡ ꯑꯗꯣ ꯗꯣꯂꯥꯟꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯃꯤ ꯂꯩꯐꯝ ꯑꯗꯨꯗ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯉꯥꯟꯕꯅ ꯆꯩꯇꯨꯞ ꯑꯗꯨ पायदुना परप परप संगछिनबदा हौदोंग अदो मफम खंगदना मांगख्रे मदु उबदा nganba ngakpaga loinana kiba phawrakli asumna tawringai khanghaudana magi nakandagi achouba hौदोंग amubi amana mangonda kanna khonglaga songsilai maduda nganbana हौदोंग aduda onsillaga makhutna pharana pa honabada soibadagi dulan adugi mathaktagi tarakhi maram asina mahak makhada saru sayang pungtek teklaga sikhi masigi matung magi imung manung tu Bisempurdagi lakliba amaiba adugi manakta satnaruraga halakpata oiramliba phibamado thingnakhi madu ubada kibasu phawkhi aduga yamna sukapnakhi magi misi asidi laina hatpani haina khanakhidi mahakna urireida lankhiba mayam aduna mahaksu kiraktuna mahak masa matomta sijabani haina lan ukhi masiki matung numit adugi numidangda maiba aduna lai oiba zaiga ama pangthoktuna lai kaya ama khoiramkhi amadi maiba aduna lekai aduda harai hojikti makha tana karimata tawraklaroi aduga nakhoina awaba pikhiba nupi macha do koksinduna magi mahausa ge punsida hanjal hanbiu asumna hairaga numittugi lai khoirambagi thoramado loisinki numit aduda mayamna urireibu koksinduna magi hotel adusu mayamna sabiraga magi mahausa ge punsida hanjal hansi haina warep tanakhi masigi matung mayamdu magi yumda tumnari matam aduda club ke secretary na khalli chumi aikoina urireida tawkhibado yamna lali aikoina phakhiba yuadu nganbana thamjinba soidana oiramgani aikoina magi hotel da kana yu thakre mana loriba yudu kadaidagi no haiba amata thijindana mabu hekta khongoi nakrene maramadunani mana thabakase tawribase fare thawdogasina ai amadi lekai gi miyam sibu para amadi tamjaredana asumna khallaga club ke secretary do tumthakhi somdana Bisempur dagi lakpa maiba aduna mana leiriba maiba mohon hoigi sumang da leplaga kanagumba amaga wari sanari mahana wari sanari batu amaibi amureigani maiba aduna hairi hojikti nangi thabak lorabanina nangsu hallo aisu yumda halage makha tana sugumba se tawranu masi yamna fattaba thabak niko amaibi asi haiduna maibi amuraibu mayumda halanki thodok asiki matung tha ama hojinkhri hojikti urirei mahausagum paten phamlei nongma urireina amaibi amurai amadi magi hotel da sa thakpa he lakpa magi mama adubu sak kauki masigi maramdi mahakna ka barada leiringaida phone da wari sakhibadu amurai amadi
ꯃꯥꯒꯤ ꯃꯥꯃ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯁꯤꯟꯗꯨꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡꯗꯨ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ